Separate administration fangdriba fawba MLA Valtegi mathau mangum pangthokiroi. BJP gi MLA bung jagin Valte laikidaba namit mangani surba fawda asi bhagjang haujik Churachandpur district hospital gi mokta lairi hari. Official dagi fangba paw gi matungina kuki CSO singna makhoi political demand fangdriba fawba laikidraba Valte gi aroi mathau mangam pangthokiroi haina warep laukibadagi asi bhagjang atu district hospital gi mokta tham bagaloinana postmortem examination chathanaba matam leple hari. Jomi civil organizations ki office bearer amana hai laikidraba MLA Valte gi postmortem examination chatharaba matung mahaki aroiba mathau mangam di haujikmak pangthokpagi phibam leite hairi. Haujik warikli ba phibam asida aikoigi demand separate administration na maru oiba demand oibaga loinana masi phangdriba fawba karigumba process amata makha sathakiroi makha taba khongjang gidamakta frontal civil body singa mifam pangthokigani haina mahakna phongdorkli. Haukiba yumsa kaisagi numidangda kuke organization kayana Churachandpurda candlelight vigil chathaduna chingi area da legislature yauba union territory amagi demand tauki. Masiga loinana May marida MLA Valte gi mathakta chathakiba attack aduga mari leinana CBI natraga NIA da investigation chathahanabasu taksinki. Tanlon Assembly Constituency ki MLA Valte gi asiba haksang adu tha asigi kunithoida Mizoram phawba airlift toroklaba matung kunmari da Churachandpur da laiba masagi yumda purki. Laikidrabagi mafamda Manipur gi Governor Ajay Kumar Bhala amasung Security Advisor Kuldeep Singhana ikat laikat tambaga loinana awaba phongdoki. Governor na laikidrabagi haksangda traditional fee kukki. Maraksida district asida lairiba Jomi tribe singi apex body oiriba Jomi council na Valte gi aroiba mathau mangam pangthoknabagi khongthang makha taba khongjangna lepkani. Laikidraba MLA gi imung manunggi misingnasu pamasi wakal taminare mahaki aroiba mathau mangam pangthoktana leirakpa asina haujik oiriba phibam asida anauba political gi midyeng ama thamlakli hari. Ningsing bayabadi BJP ki MLA Valte na laikidabada state na laibak ki machu ahumgi firal tangkhai chingthaduna numit humni awaba phongdokhibani. Justice Balbir Chauhan na Manipur ki irang thigatliba committee ki chairperson oire. Manipur da thokliba irang asibu thigatliba commission of inquiry gi chairperson gi thaupuriba Guwahati High Court ki hanagi Chief Justice Ajay Lamba resign taure haina ngasi Ministry of Home Affairs na tokpa cherol amana hairi. Justice Ajay Lamba na resign taukraba matung Union Government na Supreme Court ki hanagi Judge Justice Balbir Singha Chauhan bu committee asigi anauba chairperson oina khalle hainasu cherol aduna palli. English inganiga kulumdoi gi medagi kuki amasung maitai singi marakta ethnic conflict tholkibani maduna maram oiraga haujik phawda mi chaniga humpu laikidre aduga mioi lising humpu romna mayum thadoktuna lanjennaduna laklibani. English inganiga kunmari amasung kunmanga dasu marakta mihat mipungi irang thoktuna lakli. Manipur da thokliba irang asibu Tijennaba committee ama semduna English inganiga kulumdoi gi June ahumda Ajay Lamba na chairperson oina hapkhibani. Ajay Lamba na resign tawkhibagi maramdi khangma ngamdri hari. Home Ministry gi cherol aduna commission asigi term of reference amasu atai condition singdi ahongba leite hari. Thabutagi potharaba Indian Administrative Service Officer Himanshu Shekhar Das amasung hanagi IPS officer Aloka Prabhakar anina commission asigi member oina laikhigani. Commission asigi headquarters na Imphal ni. Commission asigi report thataruki manungda pikhalaknaba khanganki adubu masigi
deadline asi ahumlak sangdokre. Commission asigi report May 10 fawbagi manungda pisinaba matam thari. HIV control target kidamak intensive review tawbada Manipur amasung Mizoram yaure. Dr. Rakesh Gupta. English ani kuntaret ki India fast track HIV control target kidamak intensive review tawbada Manipur amasung Mizoram yaure. High prevalence oiba Manipur amadi Mizoram gumba state tadi akupa planning amadi data da yumpham oiba monitoring amadi akan local ownership asi anauba infection lahindanaba honabada mathau tai haina NACO-gi additional secretary and the director general Dr. Rakesh Gupta na phongdokre. Wafam asi Ministry of Health and Family Welfare gi makhada National AIDS Control Organization NACO na sinduna Mission AIDS Suraksha ki makhada Guwahati da hojik chathariba numit humni gi review workshop ngasi nini suba numit dukibani. Naha oiba singda HIV prevalence chada sino dasmik nipan amadi HIV ga sagonadun hingliba miyoi chaurakna lising kulhumdoi leiba Manipur asi National HIV response ki priority state oiri. Review adu Bishnupur, Chandel, Churachandpur, Imphal East, Imphal West, Thoubal amadi Ukhrul district yauna detail oina lokutki. Laibag asida khwaidagi wangna HIV prevalence rate chada ani dasmik tariat manga amadi HIV ga sagon aduna hingliba miyoi lising kuntaruk laiba Mizoram su ningthijana review tauki. Cancer dagi ngakthokpa ngamnaba chinjak amadi punsi mahing animakta cheksinba changi Dr. Vaibhav. Miyobigi mamal yamlaba punsibu manghanba ngamba sathiba laina singgi marakta cancer su amani aikoina tamthiraba laina asidagi ngakthoknabagidamak chinjak amadi punsi mahing animakta cheksinba changi haina Devdesh Pratishthan gi chairman Dr. Vaibhav R. Diogirkarna phongdokre. Wafam asi Maharashtra gi Rahuri da laiba Saidham Cancer Hospital Mumbai gi Devdesh Pratishthan amadi NMO National Medicos Organization na kuchamnaduna Cancer Mukta Bharat ki makhada Manipur gi tongan mafamda chathagadaba free cancer screening medical camp hawdokpagi thawramda mahangna phongdokhibani. Ngasi Imphal gi Palace Compound da laiba Bal Vidya Mandir School gi campus ta pangthokkiba thawram aduda Dr. Vaibhav R. Diogirkar Manipur Government ki Directorate of Ayush ki Director Dr. Akoijam Lokendro National Medicos Organization Manipur ki President Dr. T.H. Sachindev Saidham Cancer Hospital gi CEO Swapnil S. Sirsat amasung Morning Bell gi publisher Laimayum Basanta Sarmasu saruyaki. Tharomadugu mari lainana Dr. Vaibhav na hai India gi manungda awang nongpok state singi manungda Manipur asi cancer nabagi chang wangba state ama oiri masidagi ngakthoknaba laibak asigi oina changsilagliba cancer mukt Bharat mission ki makhada state asigi tongan ba mafamsingda cancer screening camp pangthoknaba khongthang asi local kibani. Mahakna hai kibada matamna puropa ahongba kaya na maram oiraga aikoigi punsi mahingsu sauna ahongba lakpa asiga sul laina asiga mari lainarikli maram asina cancer dagi ngakthoknabagidamak chinjak amadi punsi mahing animakta yamna cheksinba mathau tai. Cancer asi tamthiba laina makal ama oijarbasu layengba suknam ngamdabadi natte ngalingeda laiwong khangdok haurabadi laina asi layengba ngami loinana matam chana screening tawhauraga treatment chatharabadi mamal yamlaba punsi kanba ngamgadoribani maram aduna laina asidagi ngakthoknaba honabada matam chana screening tawhauba amadi treatment chathauba haibasi khwaidagi maru oi hainasu Dr. Vaibhav na makhatana phongdorki. Ngasigi camp aduda miyoi chamagi yankhai mathakta homeopathy ayush medicine yauna ECG cardio cervical cancer screening dental oral cancer screening general screening amsung breast cancer
ꯁ꯭ꯀ꯭ꯔꯤꯅꯤꯡ ꯑꯁꯤꯅꯆꯤꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯈꯤ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯒꯤ ꯑꯣꯚꯔꯑꯣꯜ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯄꯣꯔꯠꯁ ꯀꯃꯤꯇꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁ꯭ꯄꯣꯔꯠꯁ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯁꯤꯟꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯣꯛꯇꯔ ꯀꯃꯜ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝꯗ ꯑꯥꯔ.ꯀꯦ. ꯁꯅꯥꯍꯜ ꯁꯤꯡꯍ ꯃꯦꯃꯣꯔꯤꯌꯦꯜ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯏꯟꯇꯔ ꯀꯂꯦꯖ ꯊꯥꯡ ꯇꯥ ꯃꯦꯟ ꯑꯦꯟꯗ ꯋꯤꯃꯦꯟ ꯀꯝꯄꯤꯇꯤꯁꯟ 2015 ꯑꯃꯁꯨꯡ 16 ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯑꯣꯚꯔꯑꯣꯜ ꯆꯦꯝꯄꯤꯌꯟ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯑꯣꯏꯈ꯭ꯔꯦ꯫ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯑꯣꯚꯔꯑꯣꯜ ꯆꯦꯝꯄꯤꯌꯟ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯑꯦꯟ.ꯖꯤ. ꯃꯅꯤ ꯀꯂꯦꯖꯅ ꯑꯣꯚꯔꯑꯣꯜ ꯔꯅꯔꯁ ꯑꯞ ꯇꯥꯈꯤ꯫ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯒꯤ ꯅꯨꯄꯥꯒꯤ ꯐꯨꯅꯕ ꯑꯃꯒꯤ ꯀꯦꯖꯤ 43 ꯃꯈꯥꯒꯤ ꯀꯥꯡꯂꯨꯞꯇ ꯑꯦꯟ.ꯖꯤ. ꯃꯅꯤ ꯀꯣꯂꯦꯖꯀꯤ ꯑꯦꯟ. ꯂꯟꯆꯦꯟꯕꯅ ꯒꯣꯜ ꯂꯧꯈꯤ꯫ ꯀꯦꯖꯤ 53ꯒꯤ ꯃꯈꯥꯒꯤꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯋꯥꯏ. ꯔꯣꯍꯤꯠꯅ ꯒꯣꯜ ꯂꯧꯈꯤ꯫ ꯀꯦꯖꯤ 59ꯒꯤ ꯃꯈꯥꯒꯤꯗ ꯁꯤ.ꯑꯥꯏ. ꯀꯣꯂꯦꯖꯒꯤ ꯑꯥꯔ. ꯔꯕꯤꯅꯥꯁꯅ ꯒꯣꯜ, ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤ.ꯑꯩꯆ. ꯑꯖꯣꯏꯅ ꯁꯤꯜꯚꯔ ꯑꯃꯁꯨꯡ ꯑꯦꯟ.ꯖꯤ. ꯃꯅꯤ ꯀꯣꯂꯦꯖꯀꯤ ꯏꯉꯦꯜ ꯁꯒꯣꯜꯁꯦꯝꯅ ꯕ꯭ꯔꯣꯟꯖ ꯂꯧꯈꯤ꯫ ꯀꯦꯖꯤ humfuniꯊꯣꯏꯒꯤ ꯃꯈꯥꯒꯤꯗꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯤꯁꯤꯀꯨꯃꯥꯔꯅ ꯒꯣꯜ ꯑꯃꯁꯨꯡ ꯑꯦꯟ.ꯖꯤ. ꯃꯅꯤ ꯀꯣꯂꯦꯖꯀꯤ ꯂꯟꯆꯦꯟꯕꯅ ꯁꯤꯜꯚꯔ ꯂꯧꯈꯤ꯫ ꯀꯦꯖꯤ 63ꯀꯤ ꯃꯈꯥꯒꯤꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯕꯣꯕꯤꯅ ꯒꯣꯜ, ꯀꯦꯖꯤ 60 ꯃꯈꯥꯒꯤꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯂꯦꯅꯤꯟꯅ ꯒꯣꯜ, ꯀꯦ.ꯄꯤ. ꯀꯂꯦꯖꯒꯤ ꯌꯥꯏꯐꯕꯅ ꯁꯤꯜꯚꯔ, ꯀꯦꯖꯤ 65 ꯃꯈꯥꯒꯤꯗ ꯑꯦꯟ.ꯖꯤ. ꯃꯅꯤ ꯀꯣꯂꯦꯖꯒꯤ ꯌꯣꯏꯍꯩꯕꯅ ꯒꯣꯜ ꯑꯃꯗꯤ ꯀꯦꯖꯤ 30 ꯃꯈꯥꯒꯤꯗ ꯑꯦꯟ.ꯖꯤ. ꯃꯅꯤ ꯀꯣꯂꯦꯖꯀꯤ ꯅꯤꯈꯤꯜꯅ ꯒꯣꯜ ꯂꯧꯈꯤ꯫